ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯏꯀꯣꯛꯅꯅ ꯈꯟꯖꯔꯤ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯗꯒꯤ ꯄꯥꯛꯅꯝ ꯍꯥꯏꯕꯗꯣ ꯑꯗꯣ ꯄꯨꯖꯔꯛꯑꯦ ꯄꯥꯄꯣꯔꯁꯨ ꯌꯥꯎꯔꯦ ꯀꯩꯅꯣ ꯕꯣꯔꯥꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯉꯁꯥꯏ ꯅꯨꯡꯉꯥꯏꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯁꯤꯗꯤ ꯗꯨꯀꯥꯟ ꯑꯃꯈꯛꯇꯗꯩꯅꯦꯕ ꯑꯇꯩ ꯂꯩꯐꯝ ꯌꯣꯟꯐꯝ ꯈꯪꯗꯦꯕ ꯑꯗꯣ ꯊꯣꯡ ꯁꯨꯡꯍꯥꯡ ꯍꯥꯡꯗꯕ ꯑꯗꯨꯒꯤ ꯂꯩꯋꯥ ꯀꯥꯡꯉꯧ ꯇꯧꯗ꯭ꯔꯦ ꯑꯗ ꯁꯤꯁꯤꯅ ꯌꯥꯅꯕ ꯇꯧꯔꯁꯦ ꯁꯥꯎꯕꯤꯔꯅꯨ ꯃꯌꯥꯝ ꯄꯣꯛꯅ ꯍꯦꯟꯅ ꯈꯜꯂꯩꯀꯣ ꯄꯣꯛ ꯆꯥꯕꯤꯔꯣ ꯄꯣꯛ ꯈꯛꯇꯅꯤ ꯍꯥꯏꯔꯛꯏꯁꯤꯗꯣ ꯑꯗꯨ ꯃꯊꯪꯗꯗꯤ ꯄꯣꯛ ꯇꯧꯔꯛꯀꯦ ꯆꯥꯛꯁꯤꯗꯤ ꯑꯁꯣꯡꯕ ꯆꯥꯛꯅꯤ ꯌꯥꯝ ꯇꯧꯒꯦ ꯆꯥꯛ ꯄꯥꯏꯁꯤꯟꯕ ꯌꯥꯗ꯭ꯔꯦ
好诶，这个手艺没意见。我找的那个陈家了不，摆不出来的。哎，挺香的，挺香的，干头。来，我。